खुरुमजरे ISTV पाउमियंग ताबीर बसिंग मुतराम नोकचरे हुजी मरोइबा पाउ NE गी माहिरोइ सिंग ngak senaba amadi safe oinaba Delhi da Manipur ge state force thamba yamna mathoktai haina MLA RK Anand na phungdokre hauji mapung eba pau Delhi da awang nongpok lamdam gi mahiroइ sing khudong thiba thoktanaba amadi ngak senaba state force thamba yamna tangai fadi haina MLA RK Anand na ISTV news da phungdokre hiram sida report aba Handak marak Delhi da larik tamba mahiroi ama siba amadi domestic helper ama yumbuna namduna rep tawba yauna thogdok kaya thoglibasi Manipur gi MLA ama oina yamna kanna kandem tawi haina Nauria pakhangla pa kendra gi MLA RK Anand phongdokre ngasi ISTV news gi editor in chief Bojendra Ningombaga akanana unaba amada mahakna wapamasi phongdokibani mahakna makha taraduna thogdok sing asida chenaba miyoi sing athuba matamda aingyoiba chapsaba dandi bigadabani haike see incidents ma'am sing in the strongest possible term condemned away. Those culprits have they should be booked according to law in a quite prompt way and fast track befitting punishment. Sexual harassment even rape law another legislation amendment effectively punishment oriented line of action Thawong asi awang nong poklamdam gi miyoi sing asi minority ni Delhi da karisu tobang amloi haibaga chapmanai phongdoki Manipur sarkar gi maike digesu karigumba khardi taunana bahonari north east leriba state singna khare hena thawai yauksinna matungda asigumba thogdok asi thoktana ba hotna ba darkar oi laibak tibu thogdok sing asi thoktana ba center na su special provision ama sembi baga loinana Bharat ki nagarik ama oibagi chap manaba miyeng adu yenganing haiba wafam MLA na thamke yamna narrow minded or yam partisan thinking hagadra me manina lan tobuduna generalized tobudi I wouldn't call it racist but talk to the me individual point of view they did is this way or I'm going to call it some man the matobuni I say physically abused of kind of rape molest of get kinds the my mission yam the guy walk alone so when I'm going to minority concept mainly nothing I want to follow I have been feeling this for a long time size the government give I have discussed also with Home Minister Kang Lai me saying some pro action kara koi tawo matok tai se and say it's under process na have tai it's under consideration active consideration ne koi kai taw si si matang se yam immediate measures na kai long term na kai taw si kai ba koi su policy ma frame to no kan hona jari ISTV pawgidamak imogoloina na Noribam Phillips ISTV office Imphal Afaba film puthokuna miyamda yenganba mathoktai samajama chawkhatnaba honabada film gisu daita chawi haina deputy chief minister gai khangamna phungdukre ngasi adem jati complex ta leiba travel research institute ta rongway feature film Rahalu release tawagi thoramda gai khangamna wafamasi phungdukhibani thoramadda MTDC gi chairman Mangawai Fai film forum Manipur gi chairman Surjakant Sarma Susarugya ke Jelyangrong jati gi oina puthokliba Rahalu film ase L Sunita Panmaina producer ne story screenplay amadi direction na PG ngamslunni gai khangamna makhata na phongdokhibada Jelyangrong jati na film da khongdaduna art and culture bu hena chawkhatna ba honabasi afaba khongthang ne film haibasi samaj ki afaba amadi fattaba pumnamak nainaraga puthokpani haike rongmei sinam si tawai sinam si masi lere atang number yawi haibasi lere tali masigi hokchat ase masi asum handaba leidana chatata nomadi chertegi amadi cinema drama ki masigi movement asida achawro lobangangali manipu I oiba mai ba ngambadu ba theater movement oidani Lamfel Sana Kaitel Lambia Sing as if Hawada Semba Luisindana Tamliba Sigi Matanga Lambia Sigi Nak Yetaleriba Laikai Club Maira Paibi Lambia Sida Service Toriba Auto Driver Amadi School Singi Mihu Singi Apun Bami Fam Ama Sana Kaitel Community Hall the Pantok Tuna Atumatamda Lambia Asi Sembinaba Sarkagi Puning Chungsile Dabia Si Takshinanaba JC Amasu Semcre Laliba Tang Tara Marida Wakat Kongjang Amasu Changsingani Hare House Gatembe Antalokchare Breaking Matunga Mayamutaram Nokchare
Indian Council of Medical Research ki makhada Department of Medicine and Rehabilitation na Young Learners Library and Leading Organization ga khusam naduna ngasi Kaibi Khulel Development Community Hall da lem na saru patha bagi leina na ba masak khangdok pagi kem ama pangthokre Bharat ki oina nupi ahung gi manungda amadi saru patha bagi anaba lei hai bagi data leirabasu Manipur gi di data leitabana chang khangdana leiri maramaduna Imphal Thawbal amasung Churachandpur district ta leina asina naba sing masak khangdok na ba lem na urine ultrasound amasung DEXA test pangthokpani haike district ahum da haibadi Imphal Thawbal amasung Churachandpur ta tawjaba study ni masida akoina lekai dugi akoina chacharaga akoina ayaba logjaraga na moina yare kan chacharaga akoina nupi sing leina asi leibra leitabra haini engthokjabani Manipur gi data asi leijide aduna akoina logjariba data asina Manipur gi hanba data orgidani masigi matungina yamna thawina da leina asi gi maramda mayam da akoina awareness amasung detection camp ama tawjabani isman Ing solusing amaga chamapal yangkai taret ki Johnston High School gi metric mahiroi singna sinduna kunmari suba guru puja thoram nagamapal kangjabi lerak machinda ngarang pangthokre thoram aduda matam adugi oza oiramba ahal singbu ing solusing amaga chamapal yangkai taret ta metric thakhiba mahiroi singna ikai khumna butke laikhidraba oza ani gi photo da su leisu katuna ikai khumna ba utpaga loinana laikhidraba mahiroi singi su Mahiroi singi mafam da su minute ani 2 minute leptuna awaba phongduke hauji matamda thaksi khasi manglakliba asi oza guru singda ikai khumnaramba adu mangtharakpadagine haurakliba mahiroi singna aikoi bu takpi tambiriba oza singbu ikai khumnagadabani phongdoknake Handak MLA Syam Kumar na lambi da chatlingai da sakangdaba singna nongmai kapsilam laga laimakhong post da chensin ki haibasi laibak thibani haina Deputy Chief Minister Gai Khangam na haide Adim Jati Complex ta laiba Travel Research Institute ta pangthokpa thoram amagi khudong sab lauraduna wangwi singna hangba wahang amagi pakhumda mahakna makha taraduna Home Department na makha tana thiganana ba sem saduna lei numit aduda MLA na sakangdaba sing laimakhong post da chensin kre makhoi changba yade haiduna pau pirakhe loinana ahenba force thajinana ba hairakpada khudak DG contact away thawdodugi matangda marik chumba khangnana bagi damak unaraga wari sasi haibani maduda karisu thawoidaba leite haujiksu MLA na thawdoksing adugi matangda mapung phana wari saraga lokhatpam thokpa thabak lokhatnana ba sem saduna lei haike madu aidi yamna magnify to surpudi akoi machim khaminna rakanda akoi tawri do underground na tawri bra surrenderi sing tawri bra sibai sing marak ta civil tawri bra ha do akoi to khido ga ko madigi matam mafam kadai no karam ga tawri no gari do maruti ni ha kan machu no kori bo ada kan description pe ga kilo namning bedani da aduna Kairau litan thong saba slab hiring ai dat ning khaiduna turel khongnung da tasen khiba aduga mari leinana Jila Parishad MD Abdul Salam na mayai tangbal logduna club organization singi apunba mifam ama pangthokre mifam asina hojik sariba thong asi athuba matamda losinana ba contractor amadi mari leina ba official singda taksin ba kudong thiba thodok ase thokraba matungda urup kairau gi miyamna athing mathamlamba adu komthokpa haina yanakre hare hojik amukana tembe antalogjare Break matungda mayam amukana taram nokjare Art of Living na sinduna numit humni chathagadaba Taruk Suba International Women Conference Bangalore gi Art and Living International Center da ngarang dagi hokre conference asida laibak yangkhai mapan dagi mihut chanipan romna saruk yare maru oina mifam asida nungai yaifaba chawkhatpa society ama purakna ba angang nupi macha singi mahai masingda pukning changna ba nupi singna ne ta daba stage singda thengnari ba khudong sadaba kaya gi matang da khanagane audopagi thoram da saknai rabi saisakpi asa bosle Sri Lanka gi First Lady Chiranti Rajapaksa BJP gi Wangang Roy Minaksi Lekhi Sri Lanka gi Hanagi President Chandrika Bandara Naike Kumaratunga na chingba malem gi maming leirabi luchingbi kayana saruk yare Kairau litan makhongi iril turel mathakta sabalo dringai da tekthakiba thong thodok adudagi myoi kharana thong saba thingzilamba ase tokpina ba Kairau makting Jila Parishad member MD Abdul Salam na appeal tawre maki mayum da pangthokpa paugi mifam amada mahakna thong asina yairipok lilong yauna khul kaya phauna ga dawribani thong saba loi dringai da ningkhai kiba sinungai te adubu thong ase miyam gi yenglaga lusinana ba hotna minase tungda soengam thoktana ba miyam amadi department na hotna minase Amoramda urup arapti dagi lilong thongkhong taba lambi asi koilas thaba horumlaga tokliba si marilaina ba authority na nongju that laktringai da lusion biu hare aduna akhoi da yengsan biro thika singna haisi akhoi laibak thiba thodoni aduna lamdamji gi Jila Parishad ama amadi Pradhan ama amadi club organization singna
ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯊꯧꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯕꯁꯤ ꯀꯟꯇꯦꯛꯇꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯖꯔꯛꯄꯁꯨ ꯂꯩ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯄꯟꯕ ꯄꯤꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯄꯤꯜ ꯇꯧꯖꯕꯗꯨꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ Jawaharlal Nehru School of Nursing gi first year fresher JNM gi ahum suba batch mairoi singi wasak loba amasung lem lighting gi thoram soibam laikai community hall da pangthokre thoram asida JNM gi nursing superintendent Landhoni Jain School of Nursing gi director Dr. N Brajamani Mangang family welfare gi officer oiramba Dr. Y Megasandrasu sarukya ke Hauzik maroi pa amu Any gi mahiroi sing ngak sena ba amadi safe oina ba Delhi da Manipur gi state force tamba yamna mathau tai haina MLA RK Anand na phongdokre ISTV pawmiang tabiri ba singbo am kahana khorum jare